Manipur ki Raj Bhavan su Lok Bhavan ana onthok khre ba paw ma khak yauri ta Lebak astagi Prime Minister ki office fu matam kaya gi mamang dagi PMO haina sakhang na khrabasu tha asigi ani dagi PMO haibigi mauta sebati tha haina maming onthok ke baga loina na tonga tonga ba Raj Bhavan singse Raj Bhavan gi mauta Lok Bhavan onthok khre loina na Manipur gi so Raj Bhavan Manipur se Lok Bhavan na onthok pagi wafam se Governor Secretariat na official oibo order ma notification thok khre na tamo pawam yauri Raj Bhavan dagi Lok Bhavan laiba BJP na lusingba center ki government asina tonga ba maming onthorok pagi khongthang asi paikale masi tamo afaba khongthang ni haina lobibra natragana masi magi masigi wafam si tamo karena thamininge Raj Bhavan dagi Lok Bhavan ana onthorok pasidam tentang na thamya masi afaba khongthang haira su yare gi advantage logo su yare ko honorable Prime Minister Modi gi magi government gi popularity hangana baina koi miyam da haraw no ba kana adigu mani Raj Bhavan versu Lok Bhavan versu masi disum leiba ta ne ko sai to na koi gi honorable Prime Minister Modi honorable Prime Minister gi policy program ne koi gi miyam da haraw hol kanda adi election mayam na silok be Manipur da su Raj Bhavan adi sauna leibe mota miyam sangba yaba miyam di oiba poni kana koi miyam da haraw hanbe masina thadokwa kana ba phanbado hanate ko miyam je oina mid education da dagi democratic ideology leira ba koi India ki citizen chingche Manipur ka se sensitive oiba di umba democratic citizen minded ngate ne ba sai to na koi makoi na Ningthogi haigera, Rajgi haigera, Miyamgi haigera, Michamgi haigera, haning mahaisin adugu makogi policy program do koi di adana kan ragal lore jik thamjige